Israel bukan Cheiramlaga Lekthakhiba Turkey ki MP Leikhidre Ankara. Israel ga mari leinaba government ki policy bu kanna yaningdaba utuna paumi singda wangang ba loiraba matungda parliament mamangda heart attack tawkhiba Turkey ki lawmaker Hasan Bismes thogdok adugi matung numit nini kanaraba matung ngarang Leikhidre haire Health Minister Fakretin Kokana paumi singda phongdorokhibada opposition facility Sadet ki MP ama oiriba masagi chahi yangkai mari suraba Bismes Ankara City Hospital da aroiba yahib tankhe Leikhidre MP asina President Tayyip Erdogan ge ruling AK party bu hauji Gaza da Palestinian singi mayokta akan ba lan chathariba Israel ga thamnariba mari gi matangda yaningdaba utuna kanna chai thangduna lakhiba nei Parliament ki official broadcaster podium da matam sangna leplaga wangang lakhiba Bismes floor da lektharakpa ukhe matamadu haukiba laibak pokpa numitta UN General Assembly da Gaza da khudakta ceasefire puraknabage resolution ama vote launari manungda nei MP asina mahaki warol da Israel na Gaza gi misamsing da air strike amade bombing sathaduna misi mina kaya thogan bagidamak Turkish government na condemn tawkhiba oirabasu government asina makata na Israel ga lalol itiki mari thamnaduna leiri hairaduna penda ba phongdokhe Jahaz kaya Israel da makata na chatpa yahalle AK party ki government asina ikaiba naidabagi mawong da lalol itik ni haiduna leire Israel na ifong-fong na Palestinian misam sing lepta na haliba sida government asisu saruk yari haina mahang na Turkish government puchay da duna phongdokhe madugi mamang da mahang na podium da mi hat pa Israel amasung mi hat pa da mateng pang bay AKP haina iba banner ama thamki haire